अहानबदा यामना मरुइबा पाव अमा अपडेट थमजगे ब्रिंडाना तोरबुंग बंगलागी युमसिंग अरामबाई तेंगोलना मई थाखिबनी हाइरिबासी कुकीदगी सेल कया यामना लौरुबगे खुंजासिंग हौजिक थोकलिबा कांगलुप की इरांग असिदा ख्वाइदगी हेना सैथिंग फंगलिबा तोरबुंग बंगलागी युमसिंग अरामबाई तेंगोलना मई थाबा हरखिबनी हाइना थौनौजु ब्रिंडाना फोंदोखिबा वफम असे अकन मोंग कंडेम तवी ब्रिंडाना वफम असे हाइनाबगी दमकता कुकीसिंगदगी लुपा कया यामना लौरुबगे नुमित निनीगी मनुंगदा ब्रिंडाना वफम असेगी मतंगदा सबसाना सेंगदोरकदबनी हाइना ngasi phokakso ikhai mamang lekai community hall da pangthokiba pawgi mifam amada torbung united club ki secretary ramesh na phongdokre torbung banglagi gp gi masak naiba miyoi kayana saruk yaduna pangthokiba pawgi mifam adu da mahakna makata na phongdokiba da arambai tengolna torbung gp de leiriba mitai gi yumsing mai thaba horokibani haina thonaujum brindana phongdokiba adu yumpham yaude torbung gp de leiriba mitai gi yumsing adu kuki militant sing na mai thaba horokibani kadi karamba saki sabon leiduna brindana torbung gp de leiriba mitai gi yumsing arambai tengolna mai thaba horokibani haibasi thamoi sokni yaningde me ahumdagi thoglakhiba kangluk irang aduna saitheng phanglaba torbung gp da nongma phawu lakhidriba brindana wafam asi matau karamna hairibano AC room da leiraga miyamna asigumba aranba propaganda kaya sandukpiganu aikhoi maselgi marakta khaibum tanaba aranba propaganda tobiganu kangluk irang asida maram oiraga hojiksu torbung gp gi area da khul tangkhai ama hena changba ngamdana leiribani torbung gp gi manung da channa leiriba torbung bangla waikhuron torbung sabal phungjakhai matha bazar leiriba khunjasing hojik phabu yum mai chakibadagi changba ngamdana leiribani torbung gp te leiriba yumsing adu kuki militant sing na mai thakibani kuki na tharkiba thawungsing adugi mayokta khul ngakliba khunjasing amasung miyamna thengnaraga leiribani kuki sing na yum mai thaba horokiba adu arambai tengol gi maming tade lal loiru matung arambai tengol gi maming asi tarakpani torbung gp gi manung channa leiriba ward number 1 ward number 2 ward number 5 amasung ward number 6 ta hojiksu khunjasing changbang amdana leiribani hojiksu kuki khulai paiba kaya leiribani torbung gp gi jaga sing asi kairak patarbadi saiton amasung moirang gi jaga sing asi sukai ga doribani bom tom barakta hojiksu safam takfam leiringai marakta brindana asigumba aran wafum kaya pongdor libasi numit nini gi barungda sengdorakadabani hairi aduga mathangi update asna manipuri gi lan manungda akai atoi tokan kiba lining gi mafam sing maksok masak khangdok tuna list ama semlaga sayol ani gi manungda piraknaba supreme court na manipuri laingak ta khangan khre relief camp da larik loba sing bu christmas ki saruk yaba ngamhangani haina manipuri laingak na supreme court ta phongdokre mi chama humdra hen bagi punsi manghan kiba natana mi ahum degi horuduna manipur thokiba kanglu masan gi irang da kai toi tokan kiba lining gi mari leina mafam sing masak khangdok na matung da mafam sing adugi mapung phaba list ama supreme court na khan kiba justice git mittal na lusingba committee da sayur ani gi manung da pirna supreme court of india gi chief justice dy chandrachud na lusingba bench amana manipur lengak ta khan kre manipur thokiba thodok sing mari leina apex court asida file tawrakiba petition singi wail makhata na sa tharakpa ngasi direction asi court na manipur lengang ta pikibani direction asi manung da manipur lenga ki maike digi lining ga mari leina bu wafam sing ngak senduna thamna bagi damakta manipur lenga ki maike digi lokut ki bata book sing palakka devani hari justice jb party wala amsung justice manoj mishra su yabu bench asi da masak khangdok pagi tabuk sing asi gi manung da lining pumna maki akai atui thokan ki mafam sing konsin ge dabani haiki ngasi sa thagi petition sing gi wail ga mari lenan chief justice na lusing bench asina thabuk tagi pothara ba high court ki justice gita mittal na lusing banu pi ngak tagi committee asida hiram asigi matang da yengsin bagi ayaba piki committee na yengsin ge da thabuk sing gi manung da miyam gi lining ga mari lena mafam sing da logi wang mada lam khopsin bana tragna lausin bagi thabuk su yengsin ge dabani haiki committee asina thabuk asi sa tharak pada manipuri lengak na maru oina state asigi DGP na committee da pangba yaba mating panggadabani aduga committee gi maikai digi tawrokpa suggestion gi matung inna panthadana marak ki oina lokot pam tok pathabuk sing lokot kani hairi hajiksu tongan furup singi yamla miyoi ka relief camp sing sangje fam lawre haibu wafam court asida leiringai ki serakta ngasi lokot kibam petition singi maikai da lip ki advocate singi manung degi amana lakatul christmas kumai ki matang su court ta submission tawramki wafam asigi matang di union amasung state lenga ki maikai degi lip kiba Solicitor General Tushar Mehta amasung additional Solicitor General Asriya Bhaiti ki maike digi relief camp sing da leiriba miyoi sing na pangthokpam tokpa thauram sing pangthokpa ngamhanabagi mathau taba pumnamak laukat kani haibagi thajaba court ta thamki
ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯞꯗꯦꯠ ꯑꯁꯤꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 7:10 ꯔꯣꯝ ꯇꯥꯔꯛꯄꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯇꯦꯔꯥ ꯈꯣꯡꯕꯤꯒꯤ ꯃꯅꯤꯡꯗ ꯂꯩꯕ लाइथेन कुकी खुलदगी कुकी मिलिटेंट्स मितई खुलतम नोंगमई मरु खरा कापसिलखरे हाइरि नोंगमई कापसिलकपसदगी खुलंगाकप मियोइसिंगनसु हंदुना कुथोकनकी अदुम ओइनमक नकल अनिगी मरकता अशोकपन याबगी पाउदि फंखिदे मोरेद आईआरबी पर्सन अमा यावनु मियोइ अनि फारग फुरकले मोरेदगी इकोभेन अमदा कमलातोंबी तमना लाखिबा मंगा सुबा आईआरबी की पर्सन अमा यावनु मियोइ अनिबु कुकी नाहा खरना फारग फुरकले हाइरि थौदोक असि थासिगी ट्रामथोइ थोखिबनी मखोइ अनिना मोरे कॉलेज यौसिलकपदा कुकी की मियोइ मंगा ना मखोइ द तोंगलखिबा गारी अदु खामलग मखोइ अनिबु फादुना पुग्रो मतुंग फुरग थादोरखिबनी थौदोक असि मतंग मोरे पुलिसना केस अमा लौकतुना सेनबा मियोइसिंग फानबा थौबक लौकतख्रे हाइरि अदुगा मथंगी अपडेट असना कुकी अमा हाटख्रे म्यांमार अमसुंग इंडिया का ताइनबा मोरे मनाक तंगारांग नुंथिन तात मोदोना कुकी अमा नोंगमैना कापतुना हाटख्रे थौदोक अदु इंडिया अमसुंग म्यांमार ग लोनना भलाइदिबा बॉर्डर पिलर नंबर 75 अमसुंग 76 के मरकता थोखिबनी लैखिद्रब मियोइ अदुगी ममिंग काइमिलांग एलाइस मांगसो बाइते कवि महाक मोरेगी विंगनो बेंगदगिनी महाकना इंडिया रोमदगी म्यांमार तमना संगसिनबा होनबदा तात मोदोना नोंगमै कापसिलखिबनी अदुगा मथंगी अपडेट असना म्यांमार चाइना ngangphai da laiba lalon iti ki mafam munnabagi lan chathaba leptri चाइना अमसुंग म्यांमार ngangphai da laiba lalon iti ki maru oiba town ama oiriba musel lausinaba म्यांमार की junta lan mising amadi ethnic rebel fighters singi marakta kanba lan soknaba leptri muje town asi awang thangba san state da laiba चाइना अमसुंग म्यांमार ani की border trade chathabagi maru oiba mafam ama oiribani handak muje gi akoibada border trade ki mafam kaya brotherhood alliance kangbuna लौसिन ख्रब मतुंग मुजे असिमदि जुंता लानमिना अकनबा ngak senba lokutuna makhuigi makuttagi मुनखिदना बलान थिंगनदुना लागलिबनी मरक असता चाइना की यूनियन प्रोविंस ता जुंता अमदि ब्रदरहुड एलायंस की मियोसिंग की मरकता लानचोकनबा लिप नबा चाइना ना सिल्लबा वरी सानकी अदुबु यानबा पुरकपा ngamitige वरी सानबा काइख्रब मतुंग मुजे बॉर्डर ट्रेड सेंटर दा लैरिबा जुंता की 105 टेक्टिकल कमांड बेस असिबु लौसिनबा इथनिक फाइटर सिंगने लानदारकी तांग नेशनल लिबरेशन आर्मी की माइकई की फोंगदोकपदा मखोइना जुंता की 105 सुबा बेस असी लौसिनबा अकन बलान थेंगचा थकी रेबेल ग्रुप असी की वांगंग लोई लेफ्टिनेंट कर्नल टर इक योन ना फोंगदोकपदा जुंता लानमी ना मखोइदे की बेस अदु ngaknaba honabada फाइटर जेट अमदि हेलीकॉप्टर गन शिप सिजनदुना रेबेल की मथक्ता लांदारकी रेबेल फाइटर सिंग माइकई की सु आर्टिलरी कैप्सिनदुना बेस असी बु लौसिनबा होनरी ड्रोन सिजनदुना लौबा फोटो दा जुंता की बेस असी यामना कन्ना ngak senba वाल सिंग खगटपगी मथक्ता बेस मनुंगदा हेलीपैड लैबका लोइनाना आर्टिलरी किनफम मखुल कयासु लैबा थेंगनै हाइरि वीडियो सिंग बिबगी तमक्ता मयम पुमना अमपु अमुकना थगचरी अनोब अपडेट की तमक्ता ऑनलाइन मणिपुर YouTube channel सब्सक्राइब तौबिरमु थैंक यू।